ꯁꯣꯝꯗꯅ ꯃꯌꯥꯝꯕ ꯃꯃꯥꯅ ꯋꯥꯔꯛꯄꯗ ꯑꯋꯥꯕ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯅꯤꯡꯊꯦꯝ ꯍꯧꯗꯨꯅ ꯌꯦꯞꯄ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯌꯦꯞꯄ ꯍꯣꯏ ꯃꯪꯒꯣꯜꯗꯅꯤ ꯌꯦꯞꯄꯒꯤ ꯃꯄꯥꯅ ꯄꯣꯏꯔꯩ ꯅꯤꯡꯊꯦꯝꯒ ꯅꯪꯒꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥꯃꯨꯛ ꯇꯝꯃꯤ ꯍꯥꯏꯅꯦ꯫ ꯄꯣꯏꯔꯩꯅ ꯑꯧ ꯄꯥꯕ꯫ ꯌꯦꯞꯄꯅ ꯏꯇꯥꯎ ꯄꯥꯕꯒ ꯁꯨꯝ ꯋꯥꯊꯤꯁꯨ ꯂꯩꯅ ꯀꯥꯟꯗꯦ ꯂꯥꯎ ꯊꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯍꯩ ꯀꯔꯤꯃꯨꯛ ꯍꯨꯔꯨꯗꯧꯔꯤ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯌꯦꯞꯄ ꯅꯣꯛꯇꯨꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝꯅ ꯃꯥꯅ ꯅꯨꯄꯤ ꯍꯨꯔꯥꯟꯕ꯭ꯔꯥ ꯅꯨꯄꯤꯅ ꯃꯥ ꯍꯨꯔꯥꯟꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤ꯫ ꯑꯍꯨꯝꯗꯨ ꯁꯤꯡꯉꯦꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯥꯛꯇꯨꯅ ꯏꯅꯧ ꯀꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯖꯊꯛꯇ ꯂꯦꯝꯂꯩ ꯉꯥꯅ ꯃꯣꯡꯕꯒꯨꯝ ꯀꯣꯏꯆꯥ ꯆꯥꯔꯤ꯫ ꯒꯦꯠ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯁꯛꯍꯦꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯅꯥꯀꯟꯗ ꯃꯃꯥꯏꯕꯦꯝꯃꯁꯨ ꯇꯣꯡꯕ ꯎꯏ꯫ ꯁꯛꯍꯦꯟ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯈꯥꯡꯕꯩ ꯀꯩꯕꯩ ꯇꯧꯗꯨꯅ ꯍꯩ ꯌꯦꯞꯄ ꯀꯔꯤ ꯇꯧꯔꯤ ꯅꯣꯏꯗꯤ? ꯌꯦꯞꯄ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯣꯠꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥ ꯁꯛꯍꯦꯟ꯫ ꯇꯧꯔꯤꯁꯤ ꯁꯛꯇꯥꯁꯤꯡꯁꯤꯒ ꯍꯩ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯑꯧ ꯇꯥ ꯁꯛꯍꯦꯟ ꯉꯥꯎꯁꯤꯟꯅꯗ꯭ꯔꯦꯗ ꯀꯥꯏꯗꯩ ꯍꯨꯔꯥꯟꯕꯁꯨ ꯆꯠꯇ꯭ꯔꯤ꯫ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯋꯥꯅꯤ ꯄꯣꯏꯔꯩ ꯌꯦꯞꯄꯒꯤ ꯃꯀꯣꯛꯇ ꯐꯥꯛꯂꯥꯎ ꯊꯥꯖꯤꯜꯂꯛꯏ꯫ ꯁꯛꯍꯦꯟ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯔꯤꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯝꯗꯨꯅ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯕ ꯅꯪ ꯉꯝꯃꯩꯕꯣ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯨꯕꯣ ꯁꯣꯏꯕꯅꯤ ꯀꯩꯅꯣ ꯅꯥꯟꯊꯣꯛꯈꯤꯕꯩ ꯋꯥꯅꯤ꯫ ꯄꯣꯏꯔꯩꯅ ꯈꯨꯁꯣꯏꯗꯣ ꯁꯣꯏꯕꯝꯗꯣ ꯌꯥꯝ ꯆꯥꯗꯕ꯫ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯁꯤꯡꯉꯦꯜꯁꯨ ꯃꯃꯥꯒ ꯃꯕꯨꯡꯒꯅ ꯍꯥꯡꯗꯣꯛꯂꯝꯕ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯕ ꯊꯣꯔꯛꯏ꯫ ꯅꯤꯡꯊꯦꯝꯒ ꯌꯦꯞꯄꯒꯅ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯄꯣꯏꯔꯩꯗꯨ ꯈꯪꯏꯟ ꯏꯟꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩ ꯁꯤꯡꯉꯦꯜꯒꯤ ꯃꯃꯥꯡꯗ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ ꯁꯤꯡꯉꯦꯜ ꯏꯈꯪ ꯈꯪꯅ꯫ ꯏꯃꯥ! ꯄꯣꯏꯔꯩ ꯇꯧꯐꯝ ꯈꯪꯗ ꯅꯣꯛꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯏꯀꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯡꯉꯦꯜꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯄꯣꯏꯔꯩꯅ ꯈꯪꯐꯥ ꯐꯥꯔꯛꯇꯨꯅ ꯉꯥꯏꯈꯣ꯫ ꯑꯗꯨꯝꯅ ꯒꯦꯠꯀ ꯐꯥꯔꯛꯄꯗꯨꯗꯗꯤ ꯁꯤꯡꯉꯦꯜ ꯍꯥꯟꯅꯒꯤ ꯑꯗꯨꯛ ꯁꯥꯊꯤꯕ ꯄꯣꯏꯔꯩꯒꯤ ꯃꯇꯧꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯄꯣꯏꯔꯩ ꯃꯈꯨꯠꯅ ꯐꯥꯔꯤꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯀꯩꯁꯨ ꯂꯥꯟꯖꯗꯒꯨꯝ ꯍꯥꯏꯔꯛꯏ ꯏꯁꯤꯡꯒꯤꯗꯤ ꯊꯛꯆꯒꯦ꯫ ꯌꯥꯅꯤꯌꯦ ꯑꯩ ꯄꯨꯊꯣꯔꯛꯀꯦ꯫ ꯑꯩ ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯏ ꯁꯨꯃꯥꯡꯗ? ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯉꯦꯜ ꯆꯪꯕ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯌꯦꯞꯄꯒ ꯅꯤꯡꯊꯦꯝꯒ ꯃꯃꯤꯠꯇꯨ ꯐꯠ ꯐꯠꯀ ꯌꯦꯡꯅꯩ꯫ ꯌꯦꯞꯄꯅ ꯀꯩꯅꯣ ꯆꯪꯃꯤꯟꯅꯈ꯭ꯔꯤꯁꯤꯅ ꯃꯃꯥ ꯃꯕꯨꯡꯁꯨ ꯂꯩꯇꯦ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯁꯤꯗꯤ? ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯁꯨ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ? ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯇꯥ ꯁꯛꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯔꯝꯃꯤꯗꯣ? ꯐꯖꯔꯦꯕꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯏꯖꯧꯅꯒ ꯈꯪꯉꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤꯕ ꯍꯨꯔꯥꯟꯕ ꯈꯔ ꯆꯠꯆꯔꯤꯕ ꯑꯩꯈꯣꯡꯁꯦ ꯊꯨꯗꯦꯛꯄꯤꯒꯦ ꯍꯥꯏꯔꯅꯤ꯫ ꯇꯥ ꯁꯛꯍꯦꯟꯒ ꯑꯩꯈꯣꯏ ꯏꯖꯧꯒꯗꯤ ꯌꯥꯝ ꯇꯤꯟꯅꯕꯅꯦꯕ ꯁꯣꯏꯗꯅ ꯑꯩ ꯐꯖꯔꯅꯤ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯏꯆꯟꯅꯨꯄꯤ ꯃꯊꯟꯇ ꯂꯩꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯏꯃꯥꯟꯅꯕ ꯊꯥꯖꯜꯂꯦꯗꯨꯗꯤ ꯑꯩ ꯐꯖꯔꯤꯕ ꯅꯨꯄꯥ꯫ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯆꯪꯉꯒ ꯑꯅꯤꯗꯣ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯉꯨꯆꯣ꯫ ꯄꯣꯏꯔꯩꯗꯣ ꯑꯝꯇ ꯆꯤꯡꯊꯣꯔꯛꯑꯣꯃꯤ꯫ ꯆꯠꯊꯣꯏ ꯃꯤ ꯔꯣꯃꯥꯟꯁ ꯇꯧꯔꯤꯁꯨ ꯈꯪꯗꯦ ꯑꯃ ꯇꯧꯔꯤꯁꯨ ꯈꯪꯗꯦ ꯑꯃꯨꯛ ꯆꯪꯉꯨꯔꯒ ꯑꯩ ꯁꯣꯛꯄ ꯍꯥꯏꯔꯣ? ꯑꯅꯤꯗꯨ ꯒꯦꯠ ꯃꯄꯥꯟꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ꯫ ꯄꯣꯏꯔꯩ ꯁꯤꯡꯉꯦꯜꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯁꯤꯡꯉꯦꯜꯁꯨ ꯒ꯭ꯂꯥꯁ ꯐꯖꯕ ꯑꯃꯗ ꯏꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯄꯣꯏꯔꯩꯗ ꯄꯤꯔꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯏꯁꯤꯡ꯫ ꯄꯣꯏꯔꯩ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯊꯛꯆꯤꯜꯂꯤ꯫ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯁꯤꯡꯉꯦꯜꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯁꯤꯡꯉꯦꯜꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯈꯪꯖꯗ ꯍꯥꯏꯔꯛꯏ ꯕ꯭ꯂꯣꯛ ꯑꯕ? ꯄꯣꯏꯔꯩꯅ ꯋꯥꯍꯩ ꯑꯃꯃꯨꯛ ꯍꯥꯏꯔꯛꯀꯦ ꯊꯧꯔꯥꯡꯂꯤꯉꯩ ꯃꯇꯥꯡꯗꯨꯗꯅꯤ ꯒꯦꯠ ꯂꯝꯗꯒꯤ ꯃꯇꯥꯎ ꯌꯦꯞꯄꯅ ꯆꯦꯞꯊꯗꯨꯅ ꯀꯧꯔꯛꯈꯤꯕꯗꯣ꯫ ꯅꯨꯄꯥ ꯌꯥꯔꯤꯗ ꯅꯪꯕꯣ ꯌꯦꯞꯄꯩꯕꯣ ꯃꯇꯥꯡ ꯈꯨꯆꯥꯗꯤ꯫ ꯁꯤꯡꯉꯦꯜ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯇꯥ ꯌꯦꯞꯄ ꯒꯦꯠꯇꯨꯗꯒ ꯑꯃꯨꯛ ꯅꯞꯇ ꯂꯩꯗꯨꯕꯣ ꯀꯣꯛ ꯆꯪꯍꯧ ꯌꯥꯗ꯭ꯔꯣ? ꯌꯦꯞꯄꯁꯨ ꯇꯥꯟꯖꯥꯗꯣ ꯂꯧꯗꯨꯅ ꯐꯠ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯤꯡꯉꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯒꯣꯔꯁꯤ ꯑꯣꯖꯥ ꯒꯣꯔꯁꯤ꯫ ꯅꯪ ꯒꯣꯔꯝꯃꯨꯆꯣ꯫ ꯌꯦꯞꯄ ꯄꯣꯏꯔꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏ ꯃꯤꯇꯥꯎ ꯃꯕꯨꯡ ꯍꯜꯂꯗꯤ ꯆꯂꯥꯛ ꯁꯥꯟꯅꯔꯅꯤ ꯍꯥꯏꯃꯤ ꯅꯪꯕꯣ꯫ ꯌꯦꯞꯄꯅ ꯅꯝꯗꯅ ꯄꯣꯏꯔꯩꯗꯨ ꯆꯤꯡꯁꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯇꯗꯁꯨ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯗ ꯁꯤꯡꯉꯦꯜ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯄꯣꯏꯔꯩꯒ ꯁꯤꯡꯉꯦꯜ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥꯗꯒꯤ ꯈꯖꯤꯛ ꯊꯥꯞꯇꯣꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯕ? ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ? ꯇꯨ ꯃꯁꯤꯒꯤ ꯌꯦꯠꯄ ꯍꯥꯏꯕ ꯍꯨꯔꯥꯟ ꯃꯥꯟꯕꯁꯤꯅ ꯔꯣꯃꯥꯟꯁꯀ ꯂꯣꯏ ꯁꯦꯒꯥꯏꯈ꯭ꯔꯒ꯫ ꯌꯦꯠꯄ ꯄꯩꯅ ꯄꯣꯏꯔꯩꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯨꯔꯥꯟ ꯃꯥꯟꯕꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯇꯥꯎ꯫ ꯍꯨꯔꯥꯟꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯥꯁꯨ ꯄꯨꯟꯅ ꯍꯨꯔꯥꯟꯃꯤꯟꯅꯔꯒ ꯑꯗꯨꯏ ꯋꯥꯍꯩꯗꯨ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯌꯦꯠꯄꯅ ꯄꯣꯏꯔꯩꯕꯣ ꯆꯞ ꯃꯥꯟꯅ ꯍꯨꯔꯥꯟꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ꯫ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯃꯥꯅꯒ ꯁꯨꯝ ꯁꯥꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯪꯉꯤ ꯅꯣꯏꯁꯦ꯫ ꯍꯣꯏ ꯑꯩ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯖꯥ꯫ ꯀꯔꯤꯅꯣ? ꯄꯣꯏꯔꯩ ꯃꯈꯖꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅꯒ ꯄꯣꯞ ꯄꯣꯞ ꯊꯥꯖꯗꯨꯅ ꯇꯨꯗꯣ ꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯁꯦ ꯃꯥꯏꯊꯣꯡ ꯀꯧꯕꯅꯤ꯫ ꯁꯤꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯁꯤꯗ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯍꯨꯔꯥꯟꯕꯗꯤ꯫ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯈꯔ ꯁꯛꯁꯨ ꯐꯖꯕ ꯍꯥꯏꯗꯨ ꯊꯣꯛꯄꯅꯤꯅ ꯑꯩꯅ ꯍꯤꯔꯣ ꯃꯥꯜꯂꯕ ꯈꯪꯉꯕꯣ? ꯑꯩꯈꯣꯏꯅ ꯈꯣꯡꯗꯦ ꯋꯥꯅꯤ꯫ ꯌꯦꯠꯄꯅ ꯁꯤꯌꯥ ꯑꯩꯈꯣꯏ ꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝ ꯊꯤꯔꯗꯅ꯫ ꯊꯤꯗꯦꯗ ꯄꯪꯊꯤ ꯊꯤꯕꯨꯗꯤ ꯅꯠꯇꯕ ꯖꯥꯠꯅꯤ꯫ ꯑꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯁꯨ ꯆꯪꯈꯣꯟꯕ ꯑꯩꯒ ꯄꯨꯟꯕꯗꯨꯗ ꯑꯗꯨ ꯊꯤꯕ ꯃꯥꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯌꯦꯠꯄꯒ ꯅꯤꯡꯊꯦꯝꯒ ꯃꯃꯤꯠ ꯃꯃꯤꯠꯇꯨ ꯌꯦꯡꯅꯔꯒ ꯅꯤꯡꯊꯦꯝꯅ ꯃꯥꯅꯒ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇꯒ ꯅꯠꯇ꯭ꯔꯣ ꯌꯦꯠꯄ? ꯑꯍꯨꯝꯗꯨ ꯋꯥꯊꯤ ꯉꯥꯡꯗꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯄꯨꯡ 12 ꯑꯗꯨꯋꯥꯏ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩ ꯏꯁꯩꯒ ꯉꯪꯗꯅ ꯀꯣꯟꯊꯣꯡ ꯂꯩꯔꯤꯕꯗꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯇꯥꯡꯗꯨꯅꯤ꯫ ꯄꯣꯏꯔꯩ ꯏꯃꯨꯡ ꯂꯣꯝꯗ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯀꯥꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯕꯨꯛꯇꯨ ꯂꯥꯝꯂꯕ꯭ꯔꯥ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯁꯦ? ꯀꯩ ꯊꯣꯡꯒꯦ ꯏꯃꯥ? ꯀꯩ ꯊꯣꯡꯒꯦ ꯀꯒꯥꯏꯗꯅ? ꯍꯩ ꯁꯝꯕꯣꯏꯅꯕꯨ ꯆꯤꯜꯍꯥꯎ ꯊꯤꯕ ꯍꯧꯅꯕ꯭ꯔꯣ? ꯑꯁ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯒꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤ꯫ ꯀꯩꯅꯣ ꯁꯝꯕꯣꯏꯕꯣ? ꯁꯝꯕꯣꯏ ꯍꯥꯏꯗꯤ ꯅꯪꯁꯦ ꯈꯪꯂꯕ꯭ꯔꯥ? ꯅꯪꯁꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯅꯪꯁꯦ ꯍꯥꯏꯕ꯫ ꯄꯣꯏꯔꯩ ꯃꯃꯤꯠ ꯃꯅꯥꯒ ꯂꯧꯊꯣꯛꯇꯨꯅ ꯍꯔꯤ ꯃꯆꯥꯅꯨꯄꯥ ꯐꯖꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯏꯃꯥ ꯃꯤꯅ ꯇꯥꯔꯒ ꯎꯁꯤꯠꯈꯤꯔꯣꯏꯀꯣ ꯑꯗꯨꯏ ꯋꯥꯉꯥꯡꯗꯣ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯧꯗꯣꯡ ꯀꯥꯏꯅ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯤꯔꯣꯁꯨ ꯃꯥꯜꯂꯤꯕ꯫ ꯄꯣꯏꯔꯩ ꯋꯥꯗꯣ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯥꯡꯗꯣꯔꯛꯏ꯫ ꯆꯥꯛꯂꯨꯛꯇꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯂꯧꯔꯛꯏ꯫ ꯏꯃꯥ ꯑꯩ ꯉꯥꯔꯧꯗꯤ? ꯁꯅꯥꯔꯩꯁꯨ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯀꯥꯏꯗꯩ ꯉꯥꯔꯧꯅꯣ? ꯃꯤꯔꯦꯝ ꯅꯪꯗꯤ ꯂꯥꯏꯗꯅ ꯑꯩꯈꯣꯏ ꯐꯥꯎ ꯆꯥꯗꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥꯁꯨ ꯉꯁꯥꯏꯗ ꯉꯥ ꯃꯌꯥꯝ ꯂꯩꯍꯧꯕꯅꯤꯗ ꯏꯆꯟ ꯃꯆꯥꯅꯗꯤ ꯆꯥꯅꯕꯅꯦ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯁꯅꯥꯔꯩ ꯈꯨꯝꯕ ꯇꯜꯂꯦ ꯈꯜꯂꯗꯨꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯄꯣꯏꯔꯩ ꯉꯥꯔꯨ ꯕꯥꯛꯂꯔꯤꯕꯁꯤꯡꯗꯨꯁꯨ ꯀꯣꯏꯐꯥꯛ ꯐꯥꯏ꯫ ꯑꯗꯨꯒ ꯉꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯒ꯭ꯌꯥꯁ ꯊꯥꯒꯠꯇꯨꯅ ꯑꯃꯨꯛ ꯉꯧꯊꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯌꯥꯝꯕ ꯄꯤꯕꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯗꯣꯏꯗꯤ? ꯉꯁꯥꯏꯈꯩ ꯁꯨꯝ ꯂꯥꯝꯗꯕ? ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯀꯥꯏꯗ ꯆꯠꯄ? ꯇꯝꯆꯧ ꯁꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ? ꯇꯥꯅꯤꯡꯗꯦ꯫ ꯄꯣꯏꯔꯩ ꯃꯥꯅ ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯄꯤꯕꯥꯕꯨꯗꯤ ꯃꯁꯤꯡ ꯈꯨꯝꯕ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕꯅꯤ꯫ ꯑꯗꯨ ꯀꯤꯖꯕꯅꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯅ꯫ ꯍꯥꯏꯔꯨꯅꯤ ꯉꯥꯡꯂꯨꯅꯤ ꯍꯣꯏ ꯇꯅꯤ ꯃꯌꯥꯝꯕꯗ꯫ ꯍꯥꯏꯕ ꯏꯜꯂꯗꯕꯣꯏ ꯃꯅꯤꯡꯂꯨꯏ꯫ ꯃꯃꯥ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯖꯕꯒꯤ ꯋꯥꯅꯤ꯫ ꯄꯤꯕꯥ ꯃꯅꯥꯎꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯇꯣꯝꯕ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄꯗꯗꯤ ꯅꯪ ꯂꯣꯏꯗꯣꯏꯅꯤꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯉꯥ ꯉꯧꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯟꯖꯗꯕꯒꯨꯝ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯈꯨꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ ꯁꯤꯡꯉꯦꯜꯗꯨ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ꯫ ꯏꯁꯨ ꯁꯤꯡꯒꯦꯜ ꯂꯥꯛꯏꯗꯅ꯫ ꯁꯤꯡꯉꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯄꯨꯄꯨ ꯆꯅꯨꯕꯨ ꯂꯩꯈꯤꯕ ꯖꯥꯠꯂꯣ? ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯂꯩꯈꯤꯕꯅꯤ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯍꯣꯏ ꯄꯨꯄꯨ ꯍꯥꯏꯔꯝꯗꯨꯅ ꯁꯤꯡꯉꯦꯜ ꯏꯃꯨꯡꯂꯣꯝꯗ ꯒ꯭ꯔꯣꯡ ꯆꯪꯂꯛꯏ꯫ ꯆꯅꯨꯒ ꯏꯆꯜꯒ ꯃꯄꯨꯒꯤ ꯔꯦꯗꯤꯑꯣꯗꯨ ꯚꯣꯜꯌꯨꯝ ꯄꯤꯛꯅ ꯂꯩꯊꯗꯨꯅ ꯏꯁꯩ ꯇꯥꯔꯝꯃꯤ꯫ ꯁꯤꯡꯉꯦꯜ ꯇꯨꯃꯤꯟ ꯆꯪꯁꯤꯟꯗꯨꯅ ꯚꯣꯜꯌꯨꯝꯗꯨ ꯐꯠ ꯂꯩꯈꯠꯂꯤ꯫ ꯃꯪꯒꯣꯜꯗ ꯐꯝꯍꯧꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯂꯥꯎꯔꯛꯏ꯫ ꯍꯦ ꯔꯦꯗꯤꯑꯣꯔꯅꯦ ꯍꯦ ꯅꯣꯏꯒꯤꯗꯨꯕꯣ? ꯏꯆꯜ ꯔꯦꯗꯤꯑꯣꯗ ꯐꯨꯠ ꯃꯨꯊꯠꯇꯨꯅ ꯐꯣꯟꯗꯅꯤ ꯄꯨꯄꯨ꯫ ꯁꯤꯡꯉꯦꯜ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯆꯅꯨ ꯁꯤꯡꯉꯦꯜꯗ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯅꯪ ꯑꯃ ꯀꯩꯅꯣꯕ ꯄꯨꯄꯨꯁꯤꯅ ꯃꯥꯒꯤ ꯔꯦꯗꯤꯑꯣꯁꯦ ꯆꯥꯊꯣꯛꯀꯗꯕꯁꯦ ꯃꯉꯥꯏꯈ꯭ꯔꯦ ꯃꯁꯨꯕꯒꯤ ꯁꯛꯇꯥꯅꯤ꯫ ꯏꯆꯜꯅ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤꯗꯤ ꯔꯦꯗꯤꯑꯣ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯖꯔꯝꯅꯦ ꯃꯥꯏꯗꯤ꯫ ꯁꯤꯡꯉꯦꯜ ꯏꯆꯜꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯜ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯁꯟ ꯃꯃꯩꯅ ꯍꯥꯏꯅꯔꯤꯕꯅꯤ ꯁꯤ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯆꯠꯂꯣ꯫ ꯏꯆꯜꯁꯨ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯗ ꯁꯤꯡꯌꯜ ꯆꯅꯨꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯛꯁꯤꯟꯗꯨꯅ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ. ꯀꯩ ꯋꯥꯅꯣ? ꯇꯝꯆꯥꯗꯣ ꯀꯩꯗꯧꯔꯕ? ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯈꯪꯕ꯭ꯔꯥ, ꯑꯗꯨꯁꯨ ꯇꯥꯌꯦꯞꯄꯒ. ꯆꯅꯨ ꯁꯤꯡꯌꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯌꯦꯞꯄꯗꯨꯒ ꯇꯤꯟꯅꯔꯗꯤ ꯋꯥꯈꯜ ꯊꯣꯛꯅ ꯇꯥꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ. ꯁꯤꯡꯌꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯪꯗꯦꯕꯣ, ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯃꯊꯣꯡ ꯃꯔꯝꯒ ꯑꯝꯇ ꯈꯪꯍꯧꯗꯦ. ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯦꯗꯤ? ꯃꯥꯅ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯁꯦ? ꯁꯤꯡꯌꯜ ꯃꯃꯤꯠꯇꯨ ꯆꯅꯨꯗ ꯌꯦꯡꯂꯒ ꯀꯩꯁꯨ ꯇꯧꯔꯝꯗꯦꯍꯦ, ꯀꯩ ꯋꯥꯍꯪꯅꯣ? ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ. ꯇꯟꯖꯥꯗꯨꯗ ꯏꯆꯜꯁꯨ ꯗꯨꯀꯥꯟ ꯆꯠꯂꯨꯔꯤꯗꯨ ꯍꯜꯂꯛꯏ. ꯆꯅꯨꯅ ꯏꯆꯜ ꯀꯩ ꯂꯩꯔꯒꯦ? ꯃꯤꯃꯤ. ꯁꯤꯡꯌꯜꯅ ꯅꯣꯏ ꯀꯣꯕꯤ ꯍꯧꯗꯥꯏꯅꯦ, ꯃꯤꯃꯤꯁꯤꯡꯁꯨ ꯐꯖꯅ ꯁꯨꯔꯒ ꯀꯣꯕꯤꯗꯨ ꯀꯣꯠꯂꯗꯤ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯀꯥꯞꯄꯦ ꯀꯩꯅꯣ, ꯃꯩ ꯆꯠꯂꯤ. ꯆꯅꯨꯅ ꯏꯆꯜ ꯅꯪ ꯐꯝꯗ꯭ꯔꯤꯀꯥꯟꯗ ꯂꯧꯍꯧꯔꯨ ꯆꯣ ꯀꯣꯕꯤꯗꯣ, ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯁꯟ ꯃꯃꯩꯅꯤꯅ. ꯑꯁ ꯁꯟ ꯃꯃꯩ ꯑꯉꯥꯡ ꯑꯣꯏꯕꯒ ꯋꯥꯔꯦ, ꯁꯤꯡꯖꯨꯗꯤ ꯏꯔꯣꯏ ꯃꯃꯩꯅ ꯁꯨꯕ ꯇꯥꯕꯗꯨꯗꯤ. ꯁꯤꯡꯌꯜ ꯅꯣꯛꯇꯨꯅ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯏꯔꯣꯏ ꯃꯃꯩ? ꯆꯅꯨꯅ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨꯕꯨ ꯆꯥꯕꯅꯤ, ꯋꯥꯊꯤꯕꯨ ꯉꯥꯡꯅꯕꯅꯤ, ꯃꯇꯝ ꯍꯧꯈꯤꯕꯒ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ. ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡ ꯏꯆꯜ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯆꯅꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ 3:30 ꯇꯥꯗꯧꯔꯦ. ꯏꯆꯜ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯦꯟꯗꯜꯗꯨ ꯐꯠ ꯇꯣꯡꯁꯤꯜꯂꯤ. ꯑꯩ ꯊꯦꯡꯉꯤ, ꯈꯣꯟꯊꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ. ꯁꯤꯡꯌꯜꯅ ꯀꯩꯗꯧꯔꯒꯦ ꯏꯆꯜ? ꯇ꯭ꯌꯨꯁꯟ ꯃꯇꯝ ꯌꯧꯔꯦ ꯑꯩ. ꯆꯦ ꯁꯤꯡꯌꯜ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ. ꯆꯠꯂꯨꯆꯣ, ꯅꯣꯏ ꯑꯣꯖꯥꯅ ꯐꯨꯕꯤꯔꯅꯤ. ꯏꯆꯜꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛꯇ ꯆꯅꯨ ꯁꯤꯡꯌꯜꯗ ꯌꯦꯡꯗꯨꯅ ꯅꯣꯏꯗꯥ ꯅꯣꯡꯏꯟꯗꯣ ꯅꯣꯏꯗꯒ ꯂꯥꯛꯇ꯭ꯔꯕꯕ? ꯑꯁ ꯅꯣꯏ ꯋꯥꯗꯣ ꯑꯝꯇ ꯉꯥꯏꯈꯣ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯤꯖꯥꯅꯤꯀꯣ. ꯅꯪꯗꯤ ꯀꯩꯒꯤ ꯁꯥꯔꯤꯕ? ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ, ꯀꯥꯟꯗꯦꯁꯦ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ, ꯊꯤꯟꯗꯣꯛꯑ ꯂꯥꯛꯑꯣ. ꯉꯥꯏꯈꯣꯁꯦ ꯀꯩꯒꯤ ꯃꯊꯥꯅꯣ ꯅꯪ ꯉꯁꯥꯏꯗꯣ, ꯍꯥꯏꯔꯛꯑꯣ. ꯁꯤꯡꯌꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦꯁꯦ ꯐꯖꯅ, ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ, ꯊꯦꯡꯉꯤ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯦ. ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯄꯨ ꯁꯤꯡꯌꯜꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯤꯟꯗꯣꯛꯈꯤꯒꯦ. ꯏꯁꯦ 이수 ꯁꯤꯡꯌꯜ ꯆꯠꯂꯒꯦꯔꯣ? ꯍꯣꯏ ꯄꯨꯄꯨ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ. ꯑꯣ ꯆꯠꯂꯣ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯂꯝꯕꯤ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯄꯤꯔꯛꯏ. ꯂꯝꯕꯤꯗꯨ ꯃꯇꯦꯛ ꯈꯔ ꯊꯤꯟꯗꯣꯛꯄꯤꯔꯝꯂꯒ ꯆꯅꯨꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ. ꯆꯅꯨ ꯍꯦꯛ ꯂꯩꯍꯧꯔꯦ ꯈꯪꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯄꯣꯏꯔꯩꯅ ꯈꯪꯍꯜꯂꯛꯏ. ꯌꯥ! ꯁꯤꯡꯌꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯃꯥ ꯀꯅꯥꯅꯣ? ꯄꯣꯏꯔꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯃꯤ ꯃꯌꯨꯝꯗꯕꯨ ꯑꯗꯨꯝ ꯀꯣꯏꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯪ ꯉꯥꯏꯕꯅ ꯍꯦꯟꯅ ꯋꯥꯖꯈ꯭ꯔꯦ ꯏꯕꯦꯝꯃ. ꯁꯤꯡꯌꯜ ꯏꯪꯉꯉꯛꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯅꯨꯡꯁꯥ ꯃꯔꯛꯇꯗꯤ ꯀꯩꯒꯤ? ꯅꯪ ꯉꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯑꯣꯏꯔꯨꯅꯤꯒꯦ? ꯀꯩ ꯂꯩꯒꯦ? ꯀꯩ ꯂꯩꯒꯦ ꯀꯥꯏꯅ ꯑꯗꯩ ꯑꯉꯥꯡꯒ ꯂꯣꯏ ꯆꯩ ꯆꯥꯔꯗꯤ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯗꯤ ꯀꯞꯀꯦꯃꯨ ꯍꯥꯏꯔꯛꯀꯅꯤꯅꯦ ꯍꯥ? ꯅꯪ ꯁꯦꯟꯅꯕꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ, ꯆꯔꯥ ꯍꯦꯟꯕꯤ ꯋꯥꯕꯗꯩ. ꯁꯤꯡꯌꯜ ꯉꯛꯅ ꯊꯝꯆꯥꯗꯤ ꯀꯩꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕ? ꯅꯪꯅ ꯆꯪꯉꯟ ꯆꯥꯔꯒ ꯂꯩꯀꯥꯏ ꯀꯣꯏ ꯂꯩꯔꯦ. ꯆꯥꯛ ꯊꯦꯡꯕ ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯃꯨꯛ ꯊꯣꯛꯄ ꯉꯥꯏꯔꯤꯉꯩꯗ ꯆꯔꯥ ꯍꯦꯜꯂꯦꯗꯅ. ꯑꯗꯣ ꯑꯩ ꯉꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯂꯩ, ꯃꯔꯝ ꯌꯥꯝ ꯂꯩ. ꯁꯤꯡꯌꯜ ꯀꯩꯁꯨ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯆꯠꯂꯤ. ꯄꯣꯏꯔꯩꯁꯨ ꯆꯠꯂꯤ. ꯑꯁꯨꯝ ꯆꯠꯅ ꯑꯗꯣ ꯃꯆꯥꯊꯣꯏ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯕ ꯀꯝꯗꯧꯅꯤ? ꯍꯟꯗꯛꯁꯨ ꯁꯤꯡꯌꯜ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯝ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯔꯣꯜꯒ ꯊꯣꯛꯇ꯭ꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯑꯃꯨꯛ ꯍꯥꯏꯈꯣ ꯍꯥꯏꯔꯣ? ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ. ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯅ मैं तुमसे प्यार करता हूँ. सी खंद्रगना इंग्लिश तम हायरके. Do I love you? सी सुम खंद्रबा. अदो ओइरगना नोइ नुपीने याम पामजबा कोरियन लोन हाइ क्वाइरो. करी सलांगे गाइना हाइगुम तौदाइने. सीमदि आइसु तसेंना खंजद्रे इबेमा. पोइरेगे दुगुम मतौदुदा सिंगलदी इंगंगना टिंगक येंगले. सिंगल कैसु खुमलक्तबदुदा पोइरे खंजल कनखलै. कइनो तुमि सुम लैदो नरोल थोक्ट्रोना? सिंगल इखंखंना थोए. अइना हाइदो यादुरो यारोइदुरो? सिंगल तपना यारोय. पोइरे लाउखलै. करीबा? सिंगल की मनबगी लेंजुम अनिदु फेंगलाउनु सोंखली. अदुगा नुपादुदा याम कीना येंगलगा अइना हाइदि
ꯑꯩ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯍꯧꯖꯤꯛ ꯃꯇꯝ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯍꯟꯗꯦ ꯄꯣꯏꯔꯩꯅ ꯐꯠꯇꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯁꯤꯡꯒꯦꯜ ꯃꯉꯛꯇꯨ ꯇꯞꯅ ꯗꯣꯝꯂꯛꯏ ꯄꯣꯏꯔꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯅꯪ ꯑꯁꯦꯡꯕꯒꯤ ꯌꯥꯔꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯇꯥꯔꯝꯕ ꯆꯩ ꯃꯇꯥ ꯄꯥꯏꯈꯠꯂꯤ ꯁꯤꯡꯒꯦꯜ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯟꯗꯨꯅ ꯃꯇꯧꯗꯨꯕꯨ ꯀꯤꯅ ꯌꯦꯡꯂꯤ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯣꯏꯔꯩ ꯁꯤꯡꯒꯦꯜꯒꯤ ꯈꯨꯕꯣꯝ ꯑꯗꯨꯋꯥꯏꯗ ꯆꯩꯗꯨꯅ ꯁꯦꯠ ꯀꯟꯁꯤꯜꯂꯤ ꯁꯤꯡꯒꯦꯜ ꯃꯥꯗꯤ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯈꯩ ꯀꯞꯂꯤ ꯅꯪ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯔꯣꯜ ꯆꯨꯝꯗ꯭ꯔꯣ ꯐꯨꯒꯗꯕꯅꯤ ꯉꯁꯤ ꯅꯔꯣꯜ ꯆꯨꯝ ꯁꯤꯡꯒꯦꯜꯁꯨ ꯐꯨꯔꯛꯂꯤꯕꯗꯨ ꯅꯥꯔꯗꯨꯅ ꯀꯞꯄꯒꯤ ꯃꯅꯥꯇꯣꯟꯗꯨ ꯁꯨꯁꯨꯒ ꯆꯤꯡꯈꯠꯀꯩ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯔꯒꯦ ꯄꯣꯏꯔꯩ ꯐꯨꯔꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯁꯦꯡꯕꯒꯤ ꯌꯥꯔꯦꯀꯣ ꯁꯤꯡꯒꯦꯜ ꯃꯉꯛ ꯅꯣꯝꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯁꯤꯡꯒꯦꯜꯁꯨ ꯀꯞꯂꯤ ꯄ꯭ꯔꯣꯃꯤꯁ ꯄꯣꯏꯔꯩ ꯆꯩꯗꯨ ꯐꯠ ꯂꯪꯊꯣꯛꯈ꯭ꯔꯒ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯆꯩꯗꯨ ꯆꯥꯈꯤꯗ꯭ꯔꯣ ꯑꯅꯤꯗꯨ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯇꯦꯛ ꯈꯔ ꯂꯥꯛꯃꯤꯟꯅꯩ ꯄꯣꯏꯔꯩꯅ ꯅꯝꯗꯅ ꯋꯥ ꯍꯪꯕꯗꯒꯤ ꯁꯤꯡꯒꯦꯜꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯅꯌꯨꯝ ꯌꯧꯗꯧꯔꯦ ꯂꯩꯍꯧꯔꯣ ꯌꯥꯔꯦ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯅꯝꯕꯔꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯅꯪ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯔꯝꯒꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯌꯥꯗꯕꯩꯅꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯞꯆꯦꯠꯄꯤ ꯍꯥꯏꯅ ꯁꯦꯐ ꯂꯩꯔꯤꯕ ꯅꯝꯕꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯁꯤꯡꯒꯦꯜ ꯉꯛꯅ ꯁꯤꯗꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯣꯏꯔꯩꯗ ꯄꯤꯔꯛꯏ ꯄꯣꯏꯔꯩ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯄꯥꯁꯋꯥꯔꯗꯇꯤ ꯁꯤꯡꯒꯦꯜ 1 2 3 ꯁꯤꯡꯒꯦꯜ ꯀꯧꯕ ꯑꯣꯏꯔꯦ ꯄꯣꯏꯔꯩ ꯐꯣꯟꯗꯨꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯏꯔꯝꯂꯒ ꯑꯃꯨꯛ ꯄꯤꯔꯛꯇꯨꯅ ꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯗꯕ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯦ ꯁꯤ ꯅꯁꯥꯅ ꯌꯥꯒꯗꯕ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯃꯛꯂꯥꯞ ꯑꯁꯥꯡꯕꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯉꯧꯕꯗꯣ ꯅꯨꯃꯤꯗꯥꯡꯅꯤ ꯁꯤꯡꯒꯦꯜ ꯉꯁꯥꯏ ꯄꯣꯏꯔꯩꯅ ꯏꯔꯝꯂꯤꯕ ꯅꯝꯕꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯝꯆꯥ ꯍꯥꯏꯅ ꯁꯦꯚ ꯇꯧꯁꯤꯜꯂꯤ ꯃꯥ ꯀꯣꯜ ꯍꯦꯛ ꯐꯠ ꯇꯧꯁꯤꯟꯕꯁꯨ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯣꯏꯅꯃꯛ ꯊꯥꯖꯤꯟꯒꯦ ꯇꯧꯔꯨꯕꯗ ꯎꯔꯦ ꯄꯣꯏꯔꯩꯅ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯃꯊꯪ ꯁꯤꯡꯒꯦꯜ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯁꯤꯗꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯄꯤꯈꯤꯕꯗꯨꯅꯤ ꯁꯤꯁꯤ ꯃꯥꯒꯤ ꯅꯝꯕꯔ